ꯑꯩꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯩꯕ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯅꯦ ꯑꯩꯅ ꯃꯇꯝ ꯈꯔ ꯇꯤꯟꯅꯖꯦꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯌꯥꯔꯒꯦ ꯈꯜꯂꯦ ꯇꯣꯝꯕꯤ ꯃꯥꯒ ꯊꯦꯡꯅꯔꯛꯏ ꯍꯥ 이제 아이야? ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ? ꯑꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯅꯪꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯜꯂꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯗꯣ ꯌꯨꯝ ꯄꯥꯜꯍꯜꯂꯒꯦꯅ ꯈꯜꯂꯦ ꯂꯥꯏꯖꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕꯣ ꯏꯅꯥꯎ ꯑꯣꯏꯅꯤꯡꯉꯦ ꯇꯣꯝꯕꯤ ꯅꯪ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯅꯨꯄꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯁꯤꯡꯗꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞꯇꯁꯨ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯉꯒ ꯀꯞꯆꯕ ꯑꯋꯥꯕ ꯃꯤꯀꯨꯞꯇꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯣꯏ ꯉꯥꯏꯈꯣ ꯍꯥꯞꯅꯤꯅꯦ ꯂꯥꯛꯑꯣ 이제 마땅 꾸이네다기 아이나 하는 거 황나마들래 ngasi디 나빠 항적 ꯃꯄꯨꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯔꯕꯨ ꯉꯥꯛꯄꯤꯁꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯆꯠꯂꯒꯦ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ